खुल ngakpa chaluba khunja ama scrub typhusni singnaba tilna chikpadagi laikhidre mamang thagi taraga tarukta Imphal East District ke Sinam Khuldagi angsillaga leiba Sanjel Lok khul ngakpa yaunabagi damak mayumdagi chatkhiba miyoy ama scrub typhusni singnaba tilama na chikpadagi laikanaba kanbang amdana laikhidraba khul ngakpa dugi mameng Thongram Devadatta chahi nifugani thoi khunrakpa mayai lekai dagi ti ais Devahari gi machanupa ne Thogdok asigi matangda laikhidrabagi machanupi ti ais Devikana phongdorokpada mahaki mabung asina thokiba numitugi numidangda scrub typhusni singnaba tilama na chikhibadagi khangogdana leiraklaba matung thangnaba numita yumda halaklaga masa nungaite hairamlaba matungda khangogdana laihau horokhi haire laihau henjilakpadagi doctor da yenglaba matungda su phagalakpagi mahutta henjilakhe fiba madudagi tha asigi tareta siza hospital da pukhatuna laikana rakhibani adubo ngarang kanbangam hogdana laikhidabani haire laikhidrabagi loinabi amade chahi tara amasung tara mari suraba machanupa ne lehauri haire Mizoram yauna state mangagi mikhalgi matam laukthokre Chhattisgarh na tangkakani thokna atai state marina nongma khakta da bot thadana gane Election Commission of India na state manga haibade Mizoram Madhya Pradesh Rajasthan Telangana amasung Chhattisgarh gi election gi matam laukthokre Madhya Pradesh Rajasthan Telangana amasung Mizoram gi na nongmatada election pangthokani aduga Chhattisgarh gi na phase ani thongna pangthokadaure Election Commission of India ECI na thokiba notification asigi matungin na Manipur ga yumlo nariba Mizoram yauna Madhya Pradesh amasung Chhattisgarh gi ahanba phase ki bot November 3 thadanaga nei Chhattisgarh gi ani suba phase ki na November 13 Rajasthan gi na November 12 da aduga Telangana gi na November 19 da bot thadanaga nei election pangthokliba state pumnamak asigi bot masing na December 3 da thiga nei khamai keida okaya paktak na sire Kaksing district ki manungsa na leiba Kairak Hianglam Arong Nongmaikhong Mayeng Lamjao Lai Manai Tezpur Langmaidong Thaunauzam Yangdong Elang Khan Pokpi Thongjao amade Waikhong na singba khungang sing asida haujik o kaya paktak na sire khunja sing na phongdorokpagi matungin na Langmaidong Thaunauzam Yangdong amasung Elang Khan Pokpi dana amuke na oksi bagi chang si helle makhata na laina si haujik lepta na sandorokli su haire oksing asida nari balaina si karino haiba khunja sing na chapcha ba khangdrabaso swine fever makhalama oiramgadra haina chingnare